अहानबदा मरुइबा पाव Mahiroi sing nasu Manipur gi nat khut sahai bamadi mahusa gi fajaba sing malem da khangan na bahona ba mathau tai haina Governor Dr. Nezma Heptulana phongdokre Amasung Jiri miyam gi apam ba thabak ton thokte haiduna Jiri District Hospital miyam na thingjin kre Kurumjari ISTB Pau meeting tabiri basingbu taram nokjari hojik Pau sandok na pizari Mahiroi sing nasu Manipur gi inak khullabanat khutsa haiba jagoi isai amadi mahusa gi fajaba sing malem da khangan na ba hotna ba mathau tai haina Manipur gi Governor Dr. Nezma Heptulana ngasi takel da leiba IBSD da pangtokpa mapal lamda mahai tambagi lemna counseling piba amadi awareness hogdokpagi thoramda phongdokre Thoramaduda Institute of Bioresources and Sustainable Development IBSD gi Director Professor Dinabandhu Sahu yauna Delhi da leiba maming leiraba college kaya ge principal singsu sarukyaki Professor Dinabandhu Sahu na haikibada Manipur amadi awang nongpok state singi mahiroi singna Delhi da undergraduate amadi postgraduate tamba chatpada thengnariba awaba khudung chadaba singadu kharadang oirabasu kokhanaba pandamda counseling amadi awareness program asi pangthokpani haiki Governor Dr. Nezma Heptulana makhatana haikibada mahiroi singna masagi lairik pabaga loinana khunai asida kari chatnari kari lairi haribasu khangjinba mathau tai awang nongpok lamdamgi chokthokningai oiraba loktak pat asi nongmagi mochil lakliba chingi mapam ke akoksil lakliba asi semgatnaba wakhal loksing seasonaba matam oire Manipur asi India khaktagi nattaba malengi mamangda chokthokhanba honaminasi haike Hardly aware of your culture, your attitude, your conduct, even your faces. To them, you may be looking like foreigners because this is our unity and diversity which India is, and we are very proud of it. There would be language problem, not I'm sure in Bangalore and Mumbai, but definitely in the northern state like Delhi. I had a program with Manipuri students did in Delhi. There were hundreds and thousands of Manipuri boys and girls who presented a very good cultural program like they did in Kalandi and Berenda House. So you introduce your culture. It was a very good thing for national integration. Jiri miyam ge apamba thabak tonthokte haiduna Jiri District Hospital miyam na thingjinkhre Jiri bangi ucha tholda leiba 50 bedded hospital asigi laifam thokpa sing leitaba amadi Dr. Tara Mari leibagi manungda Dr. Tara transfer tawkhraga ngasi phawba mahut tharak tababu yaningdaba phongdoktuna Jiri bamda leiba civil society organization amadi Jiri praja singna hospital matam kaktana thingjinbaga loinana hospital ge mapot machai phawba mapanda puthoktuna thamki hairi Mapung phaba 50 bedded hospital ama ohengadabani haina dabi tawki ngamloidaba oirabadi community health center oina thambiro miyam ge apamba thabak tonthok triba phawba matam kaktana thingjille hairi Learning together for a sustainable development goal haiba thimda nomagoba media singa advocacy diction ama not AOC da leiba hotel classic ta pangthokre State Health Society National Health Mission anina kutsam naduna pangthokiba thoram aduda Health and Family Welfare Minister L. Jayantakumar Health Director Dr. K. H. Lokendro Health and Family Welfare ke Commissioner P.K. Singna sarukyaki Minister L. Jayantakumar na tungi mirol gi damak aikoi hojik matik chaba mi amamam oibada oiraktaba yaraktre aikoi gi afaba wakhalol tungi mirol na tamhanba mathau tai Sarkar na hojik pakhaliban national program kaya si mai pangnabagi damak miyam gi mateng changi miyam gi mateng phangnanabagi damak media na achoba mateng pangbiu haina appeal tawki district sing gi level to makhagi hospital sing lakadori so mai do na in different manners mama lakwa sidi sida lai makhal potsi sida pai miyam kangur mani khaibok da politically equation mama ga ji to mane na baduna har reality have day but mama adik community contribution equation mama ai jaba
we primary health subcenter primary health center different community Forest bid office singdagi revenue khongatpa ngamnanaba matam kharagi changeng oina kathoklaba volunteer khara Forest bid office singda thadoktuna mathau tawhanbagi nongmada lupa lakh kunlongi revenue khongatpa ngamle haina Forest and Environment Minister T. Syamkumar na ngarang mahaki quarter da pangthokpa paumi singa unabada phongdokre Chahi kya Forest Department ki revenue khongatpa ngamdana lakhibadu hojik hanaga yengnabada revenue khongatpagi chang yamna hengatle Chahi amada Forest Department ki loyalty revenue lupa crore chamarom karaknabagi pandam thamli Forest Minister ki mari mata amadi machin manau saraga ain kaina forest ki pothok sing puthorapet thengnarabadi miyam na faraga police ta natraga mahak masada pau pibiu haiki Hoji Manipur da forest ki royalty sahi kunmuk kadana lena mamyam singa do sahi madadi pamina sina crore sama kana bagi pandam koi thami masi target si soi foi no su phangani no hai ba pandam masi phangna khona bada matam sangna sahi isang sina decade ani ahum forest department da thabak tori ba mayam singa si system si soiram badagi Manipur gi total forest bit mayam da si yam drabda no modal pa 20 lakhs mung average da koi no modal ngami ka koi all forest bit mayam sing punjal laga apun ba koi revenue royalties adu si koi kam ngam husi bhogi da Handak Council level Haido Kiba Class 12 ki parikha da Commerce stream da Mari Shubak position takraba Kaibi Kulen Makha Lekai dagi Thaunaujam Loyang Amba Maitai da Takil Industrial State Labor Silver Dew Packets Drinking Water Puthokli ba Loktak Industries ki provider Git Chandra Sarma na lupa lesing tara khutsin nakre Yum sabagi thabak tauna lairik ningthina tamduna mithoi mihenbo oiraklaba Loyang Amba Maitai gi tungi punsida mateng kharadang oinana ba lupa lesing tara asi khutsin na bani haina Git Chandra Sarma na phongdokhi yang wana adugi awabagi mamal khangla to pudai se ta apoi su in the CI gi Manipur plastic loktai na sito pontun yang wana hor ki bidu chingchil laga ai monda amna nunjaba kitang ai pijaning ba aduna ai kitang nasi ayam pirjam nan sumamuloyu aduga sumamay amje thokta na Manipur da kitang Directorate of Income Tax, Intelligence and Criminal Investigation, Northeast Region, Guwahati na sinduna, nongmagi oiba furnishing of Statement of Financial Transaction Form 61A gi matangda workshop ama Chingmairong da leiba Hotel Classic Grande da pangthokre. Thauramadu Joint Commissioner of Income Tax Manipur NG Joseph Gangte, Income Tax ki Deputy Director, Intelligence and Criminal Investigation Altaf Hussain, Amadi Income Tax Officer in Intelligence and Criminal Investigation Guwahati Opendro Nahakpamna Maruiba Miyoi Sing Oina Sarukyaki. Akang ahay kya na PowerPoint presentation tawduna financial transaction ga mari lainaba wafam kya khangan ki Altaf Hussain na All India gi oina financial year loirakpa ga loina na Statement of Financial Transaction gi written final tawbagi matam tha asigi kuntratang kuntra matoi fawba oiba maramna All India gi oina pangthopa workshop asi Manipur da su pangthopani haiki. Financial year 16-17 gi return to 31st May 2017 da file tawdaba. Adugi matang da khoina awareness program ama Imphal da su sin boina all over India da tawri si program si Imphal da su mayam da awareness pi na bidamakta si program si sin bani. Kairao Kendra gi hanagi MLA Karam Thermajit masagi anaba madagi ngarang Delhi gi Apollo Hospital da laikhidre masagi chahi nifu tare sukre mahaki machanupi amaga loina bigal laihori mahak laikhidabada Kyamgai Youth Pioneer Club Kyamgai Haibong Makhong Kairao Congress Committee amadi Kairao Assembly Youth Congress Committee na laikhidrabana tauramba thabak thorum kayabu singthabaga loinana minute ani tumina leptuna awaba phongdokhi Tongan ba district sing da hojik OBC certificate lobada official karana lupa chamri dagi lupa changa fawal lowi habagi praman leire
OBC certificate lobada paisa loribasi khudakta tokkadabani haina BJP OBC Morcha Imphal West na khangalakli hauji paugi marakhatna tenba break ama adung karigumba awabasing asi mayungnaba thoklaba maroi marang yamna yawba chunjak chaba mapalda tuina chaba liver da akaiba laklaba natraga liver gi mapangan chontharak patarabusu karishu waningai leitre live saf shira fijin biu adungi awaba punama kokna bigi pambaini diabetic na naraba anaba shingnasu sizin ba yaraba live saf capsule shu phangbigani live saf siraf amadi live saf capsule naragai laing babudi narjingai da successful hobana hena fei Bawa, kung zon gidi tatatis college di, mamal suma pun kuding jam mana yo suma ngaroi pista salam ni na, adu suma takta superlink footing yo offer me amun piri sidi, tas electric rang nusin bagum na yo disin bayar. Dudi sana gi mohut yang nusin bayar Bhai Gurudas Group of Institutions Sangrur Punjab na students kudima ki imagination ki path discover tawbagi mathakta knowledge ki importance matik chana piri ba mafam ni education piba khatang natna hayengi yumbiro puthokwa institute ni beneath 100 meters from the earth's surface, naturally filtered through saline stones, pure, clean and healthy water. Break matung da taram nok chiri hajik makhata ba pauda langthaba lep mayai lekaida nauna saba community hall ama hanagi MLA RK Anana sangakre thoramadu da ward number 2 amadi 3 gi members singsu sarukyakhi RK Anana fongdo kibada NSNIM amadi Bharat Sarkar ga hojik santi gi wari chathari basida Manipur Sarkar opposition party amadi phuruk khudimakna checksin mamathau tai haikhi Nasi maya kudi yumbi ko between the lines ko ibo ini ibo kudi mo reporter ibo mo siya nasi karano journalist amada hebron the chamo ge hebron ge maya na mo na Mayuwa tagi makoy military chief tagi makoy home pare me an tagi pi opinion me an tagi mo ne siya ya ko siya nasi government of India na deny to fear nasi Manipur level level government level opposition level party me an MLA me an adi ko me an me full ka siya theno me na ka ko ya pa siya so pe ya re siya theno me na bi tanda na sila bank ko le Numit tarani chupna kaungna fak sabagi matangda jiri bamgi sanamei laisang irung sangden lairen bilekaida ngarang loisen kre Jiri Development Organization na San Mitlon Sintha Chaukat Lop Jiri at Relief Foundation for the Destitute Imphal gi sponsor makada chatharakpa training program loisin bagi thoramda Jiri Bamgi Jila Parisat member TH Ibomcha Singha Jiri Development Organization gi president Mutum Hemant Mangang yauna tongan bamioi kyana sarkyakhi Laisang hidden mapan da saba tourist banglo ngarang sakhang daba singna thong phakai raba matungda manung dale bapot thugairam bagaloina na pot chei kya huran khre hairi thong odubu laisang hidden development committee na yaning daba phongdo khre loop asigi chief advisor 8 sana jawbana phongdo kibada MDS na saramba sang asi mamang jeida sabal loirabasu sangadana laibani department da sinadriba fawba mafam asi committee na yengsilagani haina chief advisor 8 sana jawbana phongdo rakli Honorable Minister, Pujal, Mr. Webnin, when the young Chalkaning, Kaliakunsusi, young Chinbina, and Apple Toje, Masi Makata project, Tabakajana Pakepada, the Sunday Development Committee in Miangalina, Koi Masida, Soja Zagani, Duga. Touching Badi Masigi project, 2007, Masi project Hagi Baneva, Department Tarahan Bana, Jumjin Rakanda, nodal agencies, Madame the PWA given. Adu next year in a Hangmakanda, PWA. Atau department woi, resi matong orang kangen dapat post lay aduna tasing budi project habisi sahih mangagi mana implement tahu kita budi muda tahu terkedi mudu withdraw rollback tahu kita ni apa? Atana gamena yamna pusil sengna pusil tingna, thomai sengna mesti tahu kita na bese masih lesson development committee na kendro hungi lusing misingi level da miam gal wena na tahu tahu na bakon na bese da gamena masih meng sengbiu. All Manipur Arts and Culture Students Union Amaksu Lingkhat ki bachahi taranipal mapum fabagi thoramama Palace compound leiba iboyai ma sumang ila sanglen da pangthokre
Thoram Maduda Manipur University of Culture ki Vice Chancellor Professor Naram Khogendra Singha, Manipur State Sumang Lila Council ki Lifetime President PH Gunachandra Sharma, Amadi Amakshu ki President H Samkumar Sharma na Dais the Famduna Sarokyaki. Handak the Bharat Sarkar na Padma Shri Pirakraba Mioy Singh da Union ki Maikai dagi kai kumnaba utki, Amaksu ki President H Samkumar Sharma na Lamdam Asigi Culture Saknai raba Mioy Singh da Padma Shri Pirakpa Nungai Bafawi. Mathang chahidagi calendar program oina art and culture gi mana fanglaklaba miyoi sing ikai kumnaba utkani culture gi thabak thoram toriba mipum khuding punsinaduna Manipur gi mangsilakliba moral kannanaba hotna minasi satrana ozada ngangloidaba madi toroidaba thabak kya chathariba si moral mangsilakpagi khudamni haiki. BJP na luchingba NDA sarkar na chahi ahum sasan taurabasu Lok Sabha mikhalgi manifesto da haptuna wasakhiba wafam sing thabak to onthok tababu yaningdaba phongdoktuna Manipur Pradesh Youth Congress Committee na ngasi Congress Bhavan mamangda wakat mifam chathakre. Manipur Pradesh Congress Committee Mahila amadi NSUI gi maruiba miyoy kyana sarukyaki Youth ki President Amir Hussain na BJP sarkar na miyangi damak paikhatkani haikiba thabak sing paikhatlak tababu yaningdaba phongdoktuna wakat mifam chathabani haiki. Lana all promise to give a dugi as is a here home looks to give man of manifesto the hakiba to inagi support Torangi to Pakistani Havagi Tabuk Taram Tunamasi say home look sure powder to Pangtubangam the Labisa as a Manipur Pradesh Youth Congress Committee na Indian Youth Congress Committee Luching Makada as Manipur the Su in Falgi BT Rota Manipur Pradesh Youth Congress Committee na unemployment issues the Jawan Singh issues the farmers issues amadi to price track ID port kits maman hangalapagi mayo tangasi Manipur Pradesh Congress Committee na adingasi protest sachari MSU Imphal West District Committee na Singjamai Bazaar amasung Pisum Chinga Macha da lamtu sengdokre Pisum Chinga Macha da laiba athauba singi ningsing khubamda semgatliba Monument yauriba marble gi saruk sing amadi yot na chingba huranaba honaba loinana athauba singi ming hakliba plate phawba fuktokuna punaba honaramle hairi makata na singuma thabaga si chatharaklabadi cheneriba singna masa masana daita pugadabani haina MSU Imphal West District Committee gi Secretary General Basantana haikre EPRIS Kamari Lainana no Magi over workshop among us State Guest House the Pangtokre, Toramaduda MSRAC Director Dhanabir, Scientist Victor Amadi DRDA Joint Director Chaubana Maruiba Musi in Sarukyaki, Tongan ba Block Amasung District Singi BDO Kayasu Sarukyaki. Director Dhanabir na Hojiki Matamda Technology Piriba Technology na piriba kudong chaba singa do pun na khangwin na ba workshop asi pangtokpani haiki infrastructure mayam adu ba koina mapping tawraga bakhogi lebam location na sing loina mukta ga koina bhuban panchayat hadi mayam Google haiba satellite ki stage da koina upload tawraga mogi award pa amasum koi hojik leiba mayam adu khangan bani haiba award pa lerega di koina policy planning tawraga bakhogi jaga sida asi wali masi jaga sida asi hapsang gini haiba du koina putoeraga badi award pa du mention na ba honaga do All Manipur Filmmakers and Producer Association na handak pangthokadoriba future actor lisingani subna tara tareta saruk yagadoriba singa loina na kekrupata lamtu segdokre association ki president Kishore Kumar na apunbagi saktam saganabagi damak lamtu sengbagi thabak asi pangthokpani haiki koi isa na isagi tawham thokpa ithok dangda aikoi luptana leiba sina aikoi apunbagi saktam sagat pada award po ire aduna aikoina apunbagi saktam sagat ke hairabadi aikoina kari tawbadai haibase social gi oiba thabak mayam ma aikoi yauksen badai aikoi isagi thokdang du natana haibasi pandam sida mapam sida aikoi ngasi gi social service si pangtok jabani haji pau gi marak thatna aten ba break amagamo Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi uchu sengakta ba haksang soktharakpa
tumba chaba yarakta ba khong hamba nungarakta ba singbu phanba ngamba amata ngairaba upaidi jolip syrup amasung capsule Saiji TMT bar ase latest German technology sizinaduna state of art factory Guwahati puthok chabani masigi bar ase ahanba sungdetpa product oibana colin zade taken de mapambil kali amadi amaga phajin beheli masi ayamba achauba government agency singna approve tawraba makhalgi TMT bar ni Saiji TMT bar Manipur Technical University is organizing the first summer school of the university from 5th June to 15 July 2017 at Takil Park. Subjects offered: Korean language, functional English, photography and Photoshop, project management, basic computer fundamentals, programming, physics, chemistry, mathematics. For details, please visit the website www.mtuonline.in. Delicious cookies from Likla Bakery. Break matung da taram nok chiri hozik makha taba pauda Thai ambassador to Myanmar Mr. Jukerbon Lungna luchingba mioi nupi yauna mioi kunithoina saba kangbu ama more gate number 1 da leiba land custom office da Myanmar rom dagi laktuna chi changyeng laba matung da more rom dagi Imphal da thoglakre Makoina more da leiringai da Technopal gi DC Raghumani ADC Gojendro amadi Technopal gi SP S Mubina taramna okhi Kumbi Kendra gi manung chanba wangu sandang khongda flood affected victims welfare association asinduna miyam gi oba mifam ama wangu sandang khong community hall da pangthokre thoramadu da borayangbi ward member sing amadi association gi maroiba mioi kyana sarkyaki association gi secretary Asem Tilokumar hai ki bada english singani subna tara mangagi ising ichauna amanga ta thogan khrabasing gi damak relief senfam sing laptop na bagi matang da chet na balaiba si punna famina duna yana ba purak na ba hotna minasi haiki laiba kanse kamana le na sike kamana sami na sike maki kamana bangi na sike somda phasal ro da bai solution project kami ne ne ke to phane na de kitan na ba nan si obang to kan apasi khara tasi khana se apai kami ni se program na hame ne ba to no kami ni de join karu yani se Khuraizam Somendro Koba Sagol Bantera Sapam Leraktagi Mioi Ama Chatkiba Tang Kun Marida Mayumdagi Tokibadagi Hanjilaktre Hairi Mahak Wakal Laina na Narba Mioi ni Hairi Mahak Foot Manga Inchi Taret Longwangi Kuchu Ngawi Mahak na Mayumdagi Tokiba Matamda Grey Colorgi Kongraw Asangba Masetki T-shirt Higok Machu Malitki Kanaguma Sing na Mahak Putheng na Birabadi Manak Nakpa Police Station Imung Manung Natraga Mobile Number 9856415776 da Pau PBU Hairi Haujiaro bada moriba pau amukahanna Mahairoi sing nasu Manipur gi nat khut sa haiba amadi mahausa gi fajaba sing malem da khanganna ba hona ba mathok tai haina Governor Dr. Nezma Heptullah na pungdokre amadi Jiri Miyam gi apam ba thabak ton thokte haiduna Jiri District Hospital Miyam na thingjinkre Hauji Fabagi oina ISTB na pijaba pau matanga shwai da loisinjari mityeng tabiri basingbo amukan na kurumjari